ngasi pongba pauk se da yumpham oiba maroi ba pau kharab de tawjeri numit kunni phawbada thabak to onthok trabadi tawpham thokpa thabak hauragani MMWO sahi asigi March 13 ki nungthilda MD Manjur ki mathong maram amata khangandaba police ta phajin khraga lohi oiba tawpham thokwa charge sheet tawdringai da March 13 da minungsi aitaba mawngda je IC police custody da punchi loman khiba asida chenaba kana kumba amata sarak piba leitri haina MMWO gi publicity secretary adinna permission da phongdokre wafam asing asi nungthil apta da leiba MMWO gi office da permission ka unabada magna phongdokhibane magna makha taraduna CM cabinet minister sing police ki marup oiba sing andro kendra ki hana ki minister CM Kumar amadi JAC amasung imung manungga wari sanabada yana ki basing thabak to onthopidana leire CM da haijaning bade manjur gi mama anaba oibana income leitabana imung manung gi awabi yengbiduna humanity ground da thabak onthopio manjur gi justice pangna bagi namakta sarkar da ultimatum piduna haijagi basing nomit kunni gi manung da thabak to onthok trabade pressure group ama oibana tawpam thokpa thabak hauragani aina MMWO na aire atop pau amatana lamgi wahudagi kanglop ani ki marakta ungkhanar badagi khawpom lambida gari amata satre khawpom dagi khara changchilaga leiba kabui khul amadi thangnan leiba koki khul ahum haibadi thingbai boljon songpiyang ki marakta lamgi wahudagi ngasi dagi nimit kharni ki mamang dagi auna kanglop ani ki marakta yamna chauna ungkhana pathokle aire pausi asina phangba pau ki matung indadi ungkhana pa asidagi khawpom phawdana airiba khulsing asi taba lambi singda ngasi gari satpada athimba thamkhre lamgi ungkhana riba kanglop ani ki marakta arai arai bukulai paina tuna lambi da thoktuna phibam semtuna leinare oiriba phibam asida wathuk asi chak thoktungai da manipur sarkar ki athuba mieng changpham thokle bafam asida ahenba security force thomjinduna kanglop ani ungkhana gadobagi ngaiduna leibugum tawriba asi control tohubana khwaidagi afaba oigani aire maragasida ward member na job card phajinduna thamle khorai assembly constituency ki manungda leiba kangla gram panchayat ka ward member kharana job card holder singi car phajinduna thambadagi bank da paisa kai thokasin tawba yadaduna leire aire kangla gram panchayat ki manungda leiba job card holder singna pausi asida phongdorokpagi matung inadi makhoi ki job card passbook sing adu member ama anina makhoi dagi lauksilaka phajinduna thamle masina maram oiduna job card kamari leinana bank da paisa lokthokpa yadabagi awapa mayok nalle maram chandana job card holder sing ki passbook phajinduna thamliba asigi matangda kangla gram panchayat ki pradhan ki athuba miyang changbiyu loinana sarkar ki mari leinaba authority na miyang changduna job card holder sing ki passbook thajinduna phajinduna thamliba member sing ki mathakta laukhatpam thokpa ain gi oiba thabak laukhatbiyu aire nakalambaromda sikkim gi mantri ahum MLA ani positive oire gengko ki pau matung ina sikkim ki mantri ahum BJP ki MLA ani COVID-19 positive oire aina agency ki pauna aire mantri ahum adugi manungda agri amadi power mantri yauri aire MLA ani aduna BJP ki MLA ngaktani aina su pawasina makhata baga loinana wafam asi gengkok ta leiba sikkim assembly da phongdokibani aire arobe da content sing asig maroiba pau khara asi pau tamjeri ba manipur local news YouTube channel amade Facebook page asidagi yengbiri bopna makpu thagachari loinana channel asina domda kanarabadi subscribe like and share tawba ko bigun puna makpu amuka na thagachari